Sensus tongna bokona bo matamda enumerator amadi kanu singbo supervisor bo training tobagi sathari masi ekoi thingna ba yam kanna honari yamna laibuk thibadi ekoi gi lamdom masida leiriba yelho manipuri sing masibu kanna bo hona matamda asobu thogdang lomina si haira fawbada leibiri ba lenga ki ori ba pibusina karimda thawa sabidaba aduga ngasi tang tarak tret numida sidegi haukraba ekoi gi Census ki self enumeration hoki bas hai masigi mayokta hanjan hareba phawbudi yadrabani na ekoi ngasi tinbiri ba koi tongan ba mai ke adagi lakbiri ba community mayang leaders sing aduga campaign for justice and fair delimitation da yaw dun chatminari ba task force ki mai ke agi leaders sing mayam sing na kupna hanjan da ekoi khanar ba matung da leiriba phibom masida tana tadraba una udraba lengak sigi mafomda hojik ekoi nubin nini supna ekoi general strike tawrani haidana koi mayam da Laothokhre hairiba general strike si ngasi numit sigi midnight haibadi pung nongyai mathang lakudagina mathang tangdo adudagina laiba tang taramapan gi midnight fawboda losilak fawboda numinini general strike koi kokjabani asi kokjariba general strike si miyam wahan geni ko bunate manipur miyam gi pen bagi kholong mayam sikna ekoi de pressure pingmale budigi udaba khangdaba leiriba mayam singse maside khangne nabagi damukta lengak ta achoba pi ba cheng mani maside karigumba lengak sina amukhana masi fawboda karigumba da kem tasin daba usine daba tholok taragadi masjid ki hena sathiba violin yawba mayam ma saksalakani haibagi wafomdu miyam da thamjari aduga ngasi ekoi ngasi tinmineri ba ekoi Laothokhre ba mayam kai kenusi tongan ba loop mayam gini hariba loop mayam sing simoruna singom sung tamdale mineri ba community sing naga gi community sing yauri maktai pangal gi community sing yauri aduga leiriba mayam singsi amtang masana ekoi wafum khale phongduk nebagi tanja du ai ikai community ba kanu sing dai pijege